MSPDCL amadi MSPCL ki group C amadi D da leiba apunba post samapan ga supna taret ke January thada written test loikhraga asi fawba haidoktana Ladiba asi kari maram gino hangbada Power Minister TS Biswajit ke maikaidage karigumba maram amata leite hairakpadage BP haget ke tawi haina ke Ranjit na phangdokre ngasi pangthokliba assembly mifam gi question hour gi matamda Sugnu gi MLA ke Ranjit na MSPDCL MSPCL ki group C amadi D da leiba apunba post samapan ga supna taret ke January thada written test loikhraga ngasi fawba haidoktriba asi kari maram gino haina hangbaga loinana maram karisu leitana chahi mari suraklaba fawba candidate listing kuntra hen bagina saruk yaduna pangthokkiba thabak asi namsinduna thamba asi tauhaibra haidoknana ba honari hairiba asi kayam thuna honari bano haina hangke Madugi paukhum piraduna High Minister TS Biswajit na hai thaba asigi written test ase lisingani kunge January da tawkhibane se yengba fawba haukrabani amagidi loiba fawba yaukhre adubo matam aduda covid ki laichat lakhibadage chahi aniroma se thengthakibane hairaduna athuba matam da haidokna ba honagane haina so phongdokhe Honorable member na habil do khoi chumme khoi gi MSPDCL da lai sina khoi all together 38,877 applicants ni aduga laiba aduga MSPDCL da 17,081 all together 5595 aingon jo haye moina akhoi chahi hele kamai to widu no akhoi life se manghan birena aina phagi torga mo khoi da haye kari akhoi gi loiba chhatra ma oire no graduation loram ba yarum mani na dragana akhoi under graduation yarum gani adubu tawdu no thaba ma khaktang isang adum lining kan da noi khaladaba oirabra noi kana kana da wanu murage khangedaba list on the hana of the yenge na ha phagi tona bo yawi because maram di akhoi su akhoi thabak tawre du akhoi thabak meni thabak thar kan da khoi ai ahum lak su da pi progress season khalaga ai mafo hom na chalaga dum tawjare ba aduna chhatra ma orga di magi leiriba moina magi lai ma ba lagi ma mo ji kari no je ai gyan ta da bum le magi leiriba any examination koriba any department different department da moina apply tawra ka khibsu yai sina dum ya thambasu yai ba na ka hayeng mana thabak tu tawroga si haidor ko matam da thaba amadu mana option pithoga som da join tawbasu ya bagi opportunity si loimba option ji leiba ngatani na lai mangba si akona sum nungai da bagi sum haijabani ona ba member na te adubu ona ba member na haibira bani aikoi 24 sali ba 2024 haibise sigi manung da soina ki haidok charane na akoi January landana 25 landana haidok charane na dumai dam thamjarage thank you yamna ai adu ada da haijaroi angang lising kuntra sigi asasi zik assembly sida soidra matam ama lepi da baya de haidna ai inakta anirak ahumlak lak pa haitare nasu honorable minister attention draw toroga no ismatam ama lobi ge haidna dumai da thamgi basu lai honorable minister su unare hare adu yaraga di huzik assembly house phamabani na se december thangi december sahi sigi aroi bu bu orasu hairasu 2025 ki adu ki thadu du bu orasu hairasu matam amatang di house phambi birina angang candidate sing adu ki keno do asa do kain bidna bu matam to pibiusa honorable member na habil do khoi chumme khoi gi MSPDCL da lai sina khoi all together 38,877 applicants ni aduga laiba aduga MSPCL da 17,081 all together 5595 aingon jo haye moina akhoi chahi hele kamai to widu no akhoi life se manghan birena aina phagi torga mo khoi da haye kari akhoi gi loiba chhatra ma oire no graduation loram ba yarum mani na dragana akhoi under graduation yarum gani adubu tawdu no thaba ma khaktang isang adum lining kan da noi khaladaba oirabra noi kana kana da wanu murage khangedaba list on the hana of the yenge na ha phagi tona bo yawi because maram di akhoi su akhoi thabak tawre du akhoi thabak meni thabak thar kan da khoi ai ahum lak su da pi progress season khalaga ai mafo hom na chalaga dum tawjare ba aduna chhatra ma orga di magi leiriba moina magi lai ma ba lagi ma mo ji kari no je ai gyan ta da bum le magi leiriba any examination koriba any department different department da moina apply tawra ka khibsu yai sina dum ya thambasu yai ba na ka hayeng mana thabak tu tawroga si haidor ko matam da thaba amadu mana option pithoga som da join tawbasu ya bagi opportunity si loimba option ji leiba ngatani na lai mangba si akona sum nungai da bagi sum haijabani ona ba member na te adubu ona ba member na haibira bani aikoi 24 sali ba 2024 haibise sigi manung da soina ki haidok charane na akoi January landana 25 landana haidok charane na dumai dam thamjarage